Malem nganbi yamna masak matau fajaba larik laisu haiba nupi macha amani. Maki anaba mama amalay. Mama do nataba maki kanam matopa maleramde. Malem nganbigi mama do achauba anaba amnarami. Aduna mag angangsingda tuition takpiduna mayumdo yam wana puram. Malem nganbi do mandirda chalaga nongma ishorda nijarami. He isor, nang di khangibani. Aigi malu jam kanna masa nungaitena. Aina angangsingda tuition takpibase asi paisa asina yumgi kharcha phau okte. Aduna isor, chauba school da oja oenviu. Asumna malem nganbi na ishorda ni butang airi. Impal ge achauba model school amadagi professor ke call laglam. Hello Malem Nganbi, I Impal Model School के principal ने नंग हेग दे कोई स्कूल दा join तो बंगम गदरो अदु अरबदे please मतम चाने स्कूल दा लागतियो Wa se tabada malem nganbi do yamna harawram. He isor, aina nangonda khorambata ngairi. Imphal gi aduk chawa school da ohenbire. Aduga mathangi numitta malem nganbi do matam chana school da yauri. Malem Nganbi नंग ताकपी के दबसे क्लास 12 के छात्र सिने याम न लम्हेन बो ओक तब याम न यावने पिक पंगांग हिंदी अजना वरक वाते मदे इल्ली मोशिदे सुंगे ने बको बोलाई तब Sir, adu gi damak ta kaim khanni ga. Asum na iram laga malem nganbi do class 12 ki room da changki. Class 12 ki chhatra singdo amaga wari sunana loile ram. Good morning student. Aigi ming Malem Nganbi. Ngasi dagi ai na noi class teacher ni. Student Sontus ma ki batao vikas thahiram ni. इताओ आई दिया सी नुपी से वो वजह का मान दिया कोई मका स्टूडेंट का मान लिया इसने वो अमा वो और कोई टीचर नुपी से मसा क्या पजाई वो Asi hairam laga moyani do hau na noklam. Noi ani kai wai sinoi na dugdam nong ningi do. मिस नंग कोई की वो आज जुगजाम न तासिन गनो नंग लड़का का दबदो दुम ताओ Vikas ki wa se tab da class ki student singdo yamna nokna ram ni. Malem nganbi do asi uda yamna shauning lam ni. Ma ki mon manung da khalle. Haji angang jinjiga ngang uraga kanati. Asi hairam laga malem nganbi do angang singdo larik takpa hauki. Mak na yengba kudingi Sontus ka Vikas ka do larik ti thau sadana wari sunana leram. Asi uda mak yamna shauning am me. Vikas nang khang da school da mobile pura allowed le taina. School da narik tambal aira mobile le game jana bal aira na. Nangi mobile se haji khangaroi. नंग होजी स्कूल नौ नौ न लाई नत्रो नंग आई कनानो मसा खंग देने खंगक कनी आई बांगोगी मचानी बांगोगी कोई पा पावा फुटबॉल प्लेयर नी पापा न खंग दे नंग मनाईगी मोबाइल मुल्ले आय ना नंगी थबक का दो रोय न बर 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 तच्चे नी Nang besagi sumacha oi shenu hajik tinawon da mobile phangaroi. इताओ मैडम जे मसक पजे लाम न नपल दावे ना दाउशनो कोई मंगोंडा कोना खंगन से Mathangi numitta mana class ta chatpada angang singdo hanage adumna dum wari sunana launa leram. Class 12 ki ngang singhe jam lang ne. Vikas nang ni dukai de mobile no. मैडम नंग मंगोंडे मोबाइल मुल्ले आय ना ए अतोप मोबाइल स्कूल दा पुरक पंगम रोइद्रो नंग खल्ली दो करीनो नंग न मोबाइल मत ने मुल्ली दो ए उन दो मोबाइल चाम रोम ले चाम रोम अदो मैडम ए ये ना मोबाइल दा सेल्फी हम नंग कापिना सिना संतोष लाओ मैडम का सेल्फी कापो से Asum na hairam laga Vikas to Sontus to puduna malem nganbi gi manakta chalaga nampuda selfie kap tagi torami. Asi uda malem nganbi do yamna chaami. Adudagi malem nganbi na saumandana Vikas amade Sontus ki mamai de kupal na thaki. Adudai class ki angang singdo loina noklam mi moi de kupal na thabo aduda. Malem nganbi na Vikas se mobile laura principal de piram malai. मैम नंग नहीं की खजाय दे कुपांग थाय दो होजी आई नंग मुकरी तो बंगम ग्रिए विकास नंग होजी मैम दे करी माय रखिनु अखोय के मतम लाकनी Mayaki matung da school chutti oi chhatra amadi oja singdo mayum da chatpagi loina thoknarami. Sontus na Vikas ta lambi da hai. विकास मिस तो अखोय स्कूल के मनिंग दुदाई चली दुई लंबी दे मी अंत चथो के चिंता उदे मांग न कुपांग न थरक पगे दुई लंबी दे अखोय थत लगा लमन कुम मसी Vikas ka Sontus ka na malem nganbi gi lambi thatlaga hai. करी तवरे मिस की रबो नंग न खोय दे कुपांग थारे दो खोय न लेम न थागे न खल्ली रो नंग नंग खोय न जी करी तव गई है संतोष नंग मिस के मको तो पाओ Sontos ai khude jana thado. Thado hajik. Adudagi Vikas na chaku ama putharaga malem nganbi gi makutta lele. Aduda malem nganbi do Vikas amade Sontus ke makutta ge hingna ba yaduna law duna chela. Aduda mama angdagi karam laktuna malem nganbi do thenjilamme. संतोष करी तवर के जेमुने मिस मालेंगन बिगे मकोक से तगे इंग अता थोइसा ओय माय से सिरबा खंगदेने अकोय बुसे चलाव बनो फाराने Asum na hiram laga makhoy ani mafam dudagi chen ki. Kar na thumjalamduna malem nganbi do
ꯃꯐꯝꯗꯨꯗ ꯁꯤꯈꯤ ꯑꯗꯨꯒ ꯑꯀꯤꯕ ꯚꯨꯠ ꯑꯃ ꯑꯣꯜꯂꯛꯈꯤ꯫ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯑꯩ ꯁꯤꯕ ꯌꯥꯔꯣꯏ, ꯑꯩꯒꯤ ꯑꯅꯥꯕ ꯏꯃꯥꯗꯨꯒꯤ ꯀꯦꯟꯁꯔꯒꯤ ꯑꯣꯄꯔꯦꯁꯟꯁꯨ ꯇꯧꯗꯣꯔꯤꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯤꯔꯦ, ꯑꯩꯕꯨ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯁꯦ, ꯑꯩꯗꯤ ꯚꯨꯠ ꯑꯣꯜꯂꯦ꯫ ꯑꯩ ꯁꯤꯕꯒꯤ ꯃꯔꯝꯗꯤ ꯕꯤꯀꯥꯁ ꯑꯃꯗꯤ ꯁꯣꯟꯇꯨꯁꯇꯨꯅꯤ, ꯃꯈꯣꯏ ꯑꯅꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤꯗꯣ ꯃꯥꯂꯦꯝꯉꯥꯟꯕꯤ ꯑꯣꯜꯂꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯗꯤꯟꯗ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁꯇꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯣ ꯀꯔꯤꯝ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯄꯗꯨꯗ ꯕꯤꯀꯥꯁ ꯑꯃꯗꯤ ꯁꯣꯟꯇꯨꯁꯇꯣ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯕꯤꯀꯥꯁ, ꯀꯥꯔꯅ ꯊꯣꯝꯖꯤꯜꯂꯝꯃꯁꯨ ꯃꯤꯁꯁꯦ ꯀꯔꯤꯝ ꯇꯧꯗ꯭ꯔꯦ, ꯀꯔꯤꯒꯤꯅꯣ? ꯃꯥꯂꯦꯝꯉꯥꯟꯕꯤꯗꯣ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯇꯨꯅ ꯑꯉꯥꯡꯁꯤꯡꯗꯣ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯕꯤꯀꯥꯁꯅ ꯃꯣꯕꯥꯏꯜꯗꯣ ꯄꯨꯊꯣꯛꯑ ꯇꯦꯕꯜꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯤꯅ ꯑꯗꯨ ꯎꯕꯗ ꯕꯤꯀꯥꯁ ꯑꯃꯗꯤ ꯁꯣꯟꯇꯨꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯃꯣꯕꯥꯏꯜꯗꯣ ꯃꯨꯜꯂꯒ ꯗꯁꯠꯕꯤꯟꯗ ꯍꯨꯟꯖꯦꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯣ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯑꯣꯜꯂꯛꯑꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯀ꯭ꯂꯥꯁꯇꯨꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗꯣ ꯀꯤꯗꯨꯅ ꯂꯣꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅꯁꯨ ꯀꯔꯦꯝ ꯀꯊꯥꯏꯕ, ꯑꯗꯨꯒ ꯂꯥꯡꯉꯇꯁꯨ ꯂꯩꯕ, ꯍꯧꯖꯤꯛ ꯂꯥꯡꯉꯨ ꯌꯦꯡꯉꯒꯦ ꯑꯩ꯫ ꯑꯩꯌꯥ, ꯀꯩꯗꯧꯔꯦ? ꯂꯥꯡꯉꯨꯅꯦ, ꯅꯣꯏꯕꯨ ꯂꯥꯡꯉꯨꯅꯦ, ꯂꯥꯡꯉꯨ ꯍꯥꯏꯁꯦ ꯇꯥꯎ, ꯂꯥꯡꯉꯨ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯍꯧ ꯍꯧꯅ ꯅꯣꯛꯂꯒ ꯃꯣꯏꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯦ? ꯉꯁꯤꯗꯤ ꯅꯣꯛꯇ꯭ꯔꯕꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯅꯔꯦ ꯀꯩꯒꯤꯅꯣ? ꯂꯩꯒꯗꯕꯅꯤ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ, ꯃꯔꯝꯗꯤ ꯑꯩ ꯃꯤꯁ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯒꯤ ꯑꯩ ꯃꯤꯁ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯦ꯫ ꯑꯩꯌꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯏ ꯑꯅꯤ ꯅꯣꯛꯇꯗꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉ ꯂꯩꯔꯤ ꯀꯔꯤꯒꯤꯅꯣ? ꯃꯤꯁ ꯍꯤꯡꯆꯥꯕꯤ, ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯅ ꯑꯩꯈꯣꯏꯗ ꯀꯤꯍꯜꯂꯤꯗꯣ? ꯁꯣꯟꯇꯨꯁꯀꯤ ꯋꯥꯗꯣ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤꯗꯣ ꯁꯥꯎꯗꯨꯅ ꯁꯣꯟꯇꯨꯁꯇ ꯆꯩꯅ ꯀꯟ ꯀꯟꯅ ꯐꯨꯔꯝꯃꯤ꯫ ꯍꯜꯂꯣ, ꯃꯤꯁ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯑꯩꯒꯤ ꯏꯇꯥꯎꯗꯨꯗ ꯀꯔꯤꯒꯤ ꯑꯗꯨ ꯀꯟꯅ ꯐꯨꯕꯤꯔꯤꯅꯣ? ꯅꯪꯁꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯕꯤꯀꯥꯁꯀꯤ ꯃꯈꯅꯥꯎꯗꯣ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯤ꯫ ꯑꯗꯨꯗ ꯕꯤꯀꯥꯁꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯩ ꯍꯤꯡꯆꯥꯕꯤ, ꯅꯪ ꯑꯩꯕꯨ ꯊꯥꯗꯧꯅꯦ, ꯅꯪ ꯑꯩꯈꯣꯏ ꯃꯄꯥꯗꯣ ꯈꯪꯗꯦ ꯅꯠꯇ꯭ꯔꯣ? ꯅꯪ ꯑꯩꯉꯣꯟꯗ ꯐꯨꯏ ꯍꯥꯏꯅ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯄꯥꯅ ꯅꯪ ꯊꯋꯥꯏꯗꯣ ꯂꯧꯖꯒꯅꯤ, ꯑꯩꯕꯨ ꯊꯥꯗꯧ꯫ ꯅꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯍꯤꯡꯅ ꯊꯥꯗꯣꯛꯈꯤꯕ꯭ꯔꯥ? ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤꯁꯦ? ꯍꯧꯖꯤꯛ ꯅꯣꯏ ꯑꯅꯤ ꯑꯣꯏꯅ ꯑꯩꯅ ꯍꯥꯠꯀꯦ, ꯅꯣꯏ ꯑꯅꯤ ꯅꯣꯏ ꯑꯅꯤꯇ ꯍꯥꯠꯈ꯭ꯔꯒ ꯋꯥ ꯑꯃ ꯂꯥꯛꯀꯅꯤ꯫ ꯕꯤꯀꯥꯁꯀꯤ ꯂꯥꯎꯕꯒꯤ ꯃꯈꯣꯟꯗꯣ ꯇꯥꯕꯗ ꯄ꯭ꯔꯤꯟꯁꯤꯄꯜꯗꯣ ꯂꯥꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯜꯗꯨꯁꯨ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯎꯕꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯍꯦ ꯏꯁꯣꯔ, ꯍꯤꯡꯆꯥꯕꯤꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯅꯣꯅꯦ? ꯑꯉꯥꯡꯁꯥ, ꯅꯣꯏꯒꯤ ꯀ꯭ꯂꯥꯁ ꯇꯤꯆꯔ ꯃꯥꯂꯦꯝꯉꯥꯟꯕꯤꯅꯤꯅ꯫ ꯑꯗꯨꯗ ꯀ꯭ꯂꯥꯁ ꯁ꯭ꯇꯨꯗꯦꯟꯠ ꯅꯤꯟꯖꯥꯅ ꯈꯨꯝꯂꯛꯏ꯫ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯥꯔ, ꯁꯤ ꯍꯤꯡꯆꯥꯕꯤꯁꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯃꯦꯝꯅꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯤ, ꯅꯪꯗꯤ ꯍꯤꯡꯆꯥꯕꯤꯅꯤ ꯑꯩꯅ ꯈꯪꯗꯦ, ꯑꯉꯥꯡꯗꯣ ꯊꯥꯗꯣꯛꯄꯤꯌꯨ, ꯁꯤꯕ ꯇꯥꯔꯦ꯫ ꯑꯩ ꯃꯣꯏꯁꯦ ꯊꯥꯗꯣꯛꯂꯣꯏ, ꯃꯣꯏꯒꯤ ꯃꯔꯝꯗꯒꯤ ꯑꯩ ꯍꯤꯡꯆꯥꯕꯤ ꯑꯣꯟꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯃꯣꯏ ꯑꯅꯤꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯣ ꯄ꯭ꯔꯤꯟꯁꯤꯄꯜꯗꯨꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯌꯣ ꯏꯃꯥ, ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ? ꯅꯣꯏ ꯑꯅꯤ, ꯃꯍꯥꯛꯅ ꯁꯤꯗ ꯅꯣꯏꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯒ ꯐꯪꯕ ꯄꯩꯁꯥꯗꯨꯅ ꯃꯃꯥ ꯀꯦꯟꯁꯔꯗ ꯅꯥꯕꯗꯨ ꯂꯥꯌꯦꯡꯕꯅꯤ, ꯈꯪꯕ꯭ꯔꯥ ꯅꯣꯏ? ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯅ ꯀꯔꯤ ꯇꯧꯕ? ꯃꯦꯝ, ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩꯈꯣꯏꯅ ꯈꯪꯗꯅ ꯇꯧꯕꯅꯤ꯫ ꯑꯩ ꯅꯣꯏ ꯑꯅꯤꯗꯤ ꯂꯦꯝꯅ ꯊꯥꯗꯣꯛꯂꯣꯏ, ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗꯒꯤ ꯑꯩ ꯏꯃꯥꯒ ꯂꯥꯞꯅꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩ ꯂꯩꯇ꯭ꯔꯕꯅ ꯏꯃꯥꯒꯤ ꯀꯦꯟꯁꯔꯒꯤ ꯑꯣꯄꯔꯦꯁꯟꯗꯣ ꯀꯃꯥꯏꯅ ꯇꯧꯒꯗꯧꯔꯤ? ꯑꯗꯨꯅ ꯑꯩ ꯅꯣꯏ ꯑꯅꯤ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯕꯤꯀꯥꯁꯀ ꯁꯣꯟꯇꯨꯁꯀꯗꯣ ꯃꯣꯏ ꯑꯅꯤꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯣ ꯈꯜꯂꯨꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯗ ꯃꯣꯏꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯌꯥꯝꯅ ꯅꯣꯟꯖꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯦꯝ ꯃꯥꯂꯦꯝꯉꯥꯟꯕꯤ, ꯑꯩ ꯅꯪꯒꯤ ꯏꯃꯥꯒꯤ ꯑꯅꯥꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯂꯥꯌꯦꯡꯒꯅꯤ, ꯑꯩꯉꯣꯟꯗ ꯆꯥꯟꯁ ꯑꯃꯈꯛꯇꯪ ꯄꯤꯕꯤꯌꯨ꯫ ꯕꯤꯀꯥꯁꯀꯤ ꯋꯥꯗꯣ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯕꯤꯀꯥꯁꯇꯣ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯤꯀꯥꯁꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯗꯣ ꯑꯆꯧꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯐꯍꯜꯂꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯃꯊꯋꯥꯏꯗꯣ ꯃꯨꯛꯇꯤ ꯐꯪꯈꯤ ꯑꯗꯨꯒ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ꯫